Manipur thokliba irang asiga mari leinana center Indo Mynamar ki Ngamkhei Sambal Khanaba Lourakliba Phirep Asi Achumba Khongthangni haina External Affairs ki Minister of State Dr. Ranjan phongdokkhre National ki news channel ama oriba NDTV ga akhanana unaba amada wafam ase phongdokladuna Minister Ranjan hai Juntana lengak chupli pariba Myanmar ki dainariba leibak asigi kilometer lising amaga chatruk sang Ngamkhei paring Sambal khaba haibase hauzik oirakliba phibam asida yamna tangai fadaba ama oirakle Border issue lotion bahaibase leibak asigi oinadi khwaidagi chawba thodangni India gi nongchup thangba Bangladesh ka tainari Ngamkhei paring ningthina Sambal khaduna ngak senbagi thabak mapung fana paikhatpa ngamde adu mapung ngapigani masigi ona tainabada Myanmar ga tainari Ngamkhei paring asidade leibak asigi furup nataba miyoi kaya ama changsilaktuna khudong chadaba kaya thohanbagi wafam lei masigi matam kaya gi mamangdagi miyamna aduma khangba amade uraba wafam amane Oirakliba phibam asidagi mapung fana ngakthokke hairabade Ngamkhei Sambal khaduna ningthina ngak senbagi thabak paikhatpa natana atai thoidokpa lambi leite India da leiriba mipung khudingmangna national security ki wafam ase khwaidagi maru oiba thodang ama logadabane maram aduna border management gi thabak paikhat jingai mangoinana border fencing hana tofum thoi hairiba wafam ase punna chatminna ba yadaba tongan paikhatkadaba thodangni haina Union Minister Ranjan makhatana phongdokhe Nakalamaromda wafam asi handakta Mizoram ki Chief Minister Laldu Homana External Affairs ki Union Minister S. Jaishankar ga New Delhi da unaba amada Myanmar amasung Mizoram ani ge marakta Ngamkhei Sangal khabagi thabak tathabiganu haiba wafam phongdokiba adugi matungda Union Minister Dr. Ranjan phongdokpani